ꯑꯍꯥꯟꯕꯃꯛꯇꯗ ꯁꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯊꯣꯟꯗꯨ ꯆꯍꯤ ꯐꯅ ꯂꯩꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯃꯥꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤꯗꯨ ꯍꯦꯛ ꯀꯥꯏꯅꯈꯤꯕꯗꯒꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯁꯨ ꯐꯅ ꯁꯣꯟꯖꯤꯜꯂꯛꯂꯕꯅꯤ꯫ ꯃꯃꯥꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡꯕ ꯉꯝꯗ ꯂꯩꯀꯥꯏꯒꯤ ꯃꯟꯗꯣꯝ ꯆꯥꯊꯣꯛꯄꯤ ꯑꯃꯅ ꯂꯇꯥ ꯁꯅꯥꯅ "ꯍꯥꯏ ꯅꯣꯡꯊꯣꯟ, ꯅꯪꯕꯨ ꯅꯃꯥ ꯑꯁꯣꯟꯕꯤ ꯑꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝꯁꯤ ꯍꯣꯠꯅꯔꯤꯕ ꯑꯁꯤꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕꯔꯅꯦ ꯏꯕꯨꯡꯉꯣ?" ꯅꯣꯡꯊꯣꯟꯅ "ꯗꯣꯟ, ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ? ꯑꯩꯈꯣꯏ ꯆꯦꯗ ꯃꯆꯥꯅꯨꯄꯤꯗꯣ ꯁꯤꯗ ꯂꯩꯍꯟꯗꯨꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯈꯤꯇꯁꯨ ꯄꯥꯡꯅꯕ ꯍꯥꯏꯕꯨ ꯃꯆꯥꯅꯨꯄꯤꯗꯨ ꯀꯔꯤꯅꯣ ꯇꯧꯔꯤ, ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯌꯥꯗꯤ? ꯏꯍꯦ, ꯅꯆꯦꯗꯨꯗ ꯑꯃꯨꯛ ꯌꯦꯠꯁꯤꯜꯂꯨꯗ꯭ꯔꯕꯁꯨ ꯅꯠꯇꯦ, ꯅꯪꯕꯨ ꯅꯨꯄꯤ ꯑꯃ ꯀꯣꯛ ꯊꯤꯖꯤꯟꯅꯕ ꯇꯧꯕ ꯌꯥꯔꯦꯗ꯫ ꯅꯠꯇꯦ, ꯅꯪꯅ ꯅꯨꯄꯤꯗꯨ ꯂꯩꯇꯦ ꯍꯥꯏꯔꯁꯨ ꯏꯟꯗꯣꯟ ꯍꯣꯏ ꯃꯌꯥꯝꯅ ꯊꯤꯔꯛꯀꯅꯤꯗꯅ꯫ ꯑꯗꯨꯗꯤ ꯅꯠꯇ ꯍꯅꯨꯗꯧꯔꯕ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦꯀꯣ꯫ ꯅꯃꯥꯁꯤ ꯌꯥꯝꯅ ꯁꯣꯜꯂꯤ꯫ ꯆꯍꯤ ꯃꯇꯥꯡꯁꯤꯒꯤ ꯍꯥꯏꯔꯨꯔꯕꯗꯤꯅꯦ, ꯃꯁꯨꯒ ꯁꯥꯟꯅꯗꯅ ꯄꯣꯊꯥꯗꯅ ꯂꯩꯕ ꯌꯥꯔꯕ ꯃꯇꯝꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯎꯀꯥꯏ ꯇꯛꯄꯁꯤ ꯅꯪ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯤꯀꯣ ꯅꯣꯡꯊꯣꯟ ꯏꯕꯨꯡꯉꯣ." ꯍꯥꯏꯅ ꯂꯇꯥ ꯁꯅꯥꯁꯨ ꯂꯦꯞꯇꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯊꯔꯛꯂꯝꯃꯤ꯫ ꯅꯣꯡꯊꯣꯟꯁꯨ ꯃꯟꯗꯣꯟꯅ ꯉꯥꯡꯂꯤꯗꯨ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯃꯥꯏꯗꯨ ꯍꯨꯠ ꯂꯩꯔꯒ ꯈꯪꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯈꯝꯕꯤꯅ "ꯑꯝꯇ ꯉꯥꯡꯂꯝ, ꯑꯩꯅ ꯉꯥꯡꯕꯗꯤꯅꯦ ꯃꯅꯥꯗꯒ ꯑꯃꯠꯇ ꯍꯥꯞꯇꯦ꯫ ꯑꯗꯨꯅ ꯅꯣꯏꯅ ꯈꯔ ꯊꯤꯅ ꯉꯥꯡꯂꯒ ꯋꯥꯈꯜ ꯇꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ." "ꯏꯃꯥꯁꯨ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯂꯕ꯭ꯔꯥ? ꯌꯥꯎꯁꯤꯟꯕ ꯍꯥꯏꯗꯤ ꯀꯔꯤꯅꯣꯕ? ꯅꯠꯇꯦ, ꯅꯪꯕꯨ ꯆꯍꯤꯗꯨ ꯑꯝꯇꯅ ꯈꯨꯠ ꯊꯦꯛꯇꯅ ꯄꯥꯔꯒ ꯌꯦꯡꯕꯅꯤ꯫ ꯅꯪꯗꯤ ꯍꯥꯏꯔꯣ, ꯅꯪꯅ ꯄꯣꯛꯄ ꯌꯥꯔꯤꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯪꯅ ꯄꯝꯗꯅ ꯁꯥꯟꯅꯔꯛꯄ ꯅꯥꯎꯇꯣꯝꯕ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯈ꯭ꯔꯦꯕ꯫ ꯑꯗꯨꯒ ꯅꯪꯅ ꯀꯅꯥ ꯉꯥꯏꯔꯤꯕꯅꯣꯕ? ꯅꯠꯇꯦ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯄꯣꯛꯇ꯭ꯔꯤ ꯍꯥꯏꯕ꯭ꯔꯥꯕ?" "ꯍꯣꯏ ꯏꯃꯥ, ꯄꯣꯛꯇ꯭ꯔꯤ ꯍꯥꯏꯌꯦ." "ꯏꯁ, ꯀꯌꯥꯗꯅꯣꯅꯦ? ꯃꯃꯥꯏꯁꯦ ꯀꯌꯥꯗ ꯊꯥꯔꯤꯅꯣꯕ ꯁꯤ?" "ꯑꯩꯗꯤ ꯏꯃꯥꯅ ꯍꯥꯏꯕꯗꯨꯒꯤ ꯈꯨꯝꯕꯅꯤ ꯀꯩꯅꯣ, ꯑꯁꯤꯗꯕꯨ ꯀꯩꯗ ꯀꯥꯏꯔꯒꯦ?" "ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯈꯪꯗꯦ, ꯊꯥꯏ ꯍꯥꯏꯕ." ꯃꯃꯥ ꯃꯆꯥꯅ ꯍꯥꯏꯅꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛ ꯄꯠꯊꯠꯂꯒ ꯂꯇꯥ ꯁꯅꯥꯅ "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯕꯣ, ꯅꯪꯅꯦ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯑꯉꯥꯡ ꯁꯥꯗꯅ ꯄꯥꯈꯪ ꯃꯆꯥ ꯁꯥꯗꯅ ꯂꯩꯕꯗꯣ ꯌꯥꯝꯅ ꯂꯦꯝꯗ꯭ꯔꯦ꯫ ꯑꯐꯪꯕ ꯅꯨꯄꯤ ꯑꯃ ꯀꯣꯛ ꯂꯧꯔꯣꯅꯦ ꯅꯪꯕꯣ." "ꯏꯁ, ꯀꯥꯏꯗꯒꯤꯅꯣꯗ ꯏꯟꯗꯣꯟ, ꯅꯆꯥꯗꯤꯅꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯠꯇ꯭ꯔꯗꯤ ꯂꯧꯕꯤꯗꯧꯕꯒ ꯅꯠꯇꯦꯗ." "ꯏꯁ, ꯂꯇꯥ ꯏꯕꯦꯝꯃ, ꯃꯁꯥꯒꯤ ꯐꯤꯕꯝ ꯑꯁꯤꯒ ꯉꯥꯡꯊꯣꯔꯛꯂꯤꯕ ꯑꯁꯤꯒ ꯆꯥꯅꯔꯤꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯁꯤ." ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅꯣꯡꯊꯣꯟꯒꯤ ꯃꯌꯥꯝꯕ ꯁꯅꯥꯖꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯛꯄꯗꯨ ꯏꯃꯨꯡꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯗꯨꯅ ꯀꯔꯤꯝꯅꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯕꯣꯛ ꯂꯇꯥ, ꯑꯩꯈꯣꯏ ꯈꯨꯔꯥꯝꯆꯥꯁꯤ ꯌꯥꯕꯅꯤ꯫ ꯃꯁꯥꯒꯤ ꯏꯆꯥꯟ ꯆꯥꯟꯅꯗꯅ ꯐꯖꯕꯤ ꯅꯨꯄꯤꯒ ꯌꯥꯝꯅ ꯄꯥꯝꯕꯅꯤ." "ꯑꯉꯥꯡ ꯅꯪꯃꯁꯨꯅꯦ ꯊꯣꯛ ꯊꯥꯖꯤꯜꯂꯛꯄ ꯁꯣꯏꯔꯣꯏ꯫ ꯑꯉꯥꯡꯅ ꯑꯍꯩ ꯑꯄꯥ ꯁꯥꯕ꯭ꯔꯥ ꯍꯥꯏꯕꯣ? ꯏꯁ, ꯑꯁꯦꯡꯕ ꯍꯥꯏꯗꯅ ꯁꯥꯎꯔꯤꯁꯤ ꯌꯦꯡꯉꯣ." ꯂꯇꯥ ꯁꯅꯥꯅ "ꯑꯉꯥꯡꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯣꯡꯊꯣꯟꯏꯕꯣ, ꯑꯗꯨꯃꯥꯏꯅ ꯇꯨꯀꯥ ꯇꯤꯀꯤ ꯊꯤꯗꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏꯅꯦ꯫ ꯅꯪꯅꯦ ꯐꯪꯗꯕ ꯇꯥꯔꯦ." ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯏꯃꯨꯡꯗꯒꯤ ꯁꯅꯥꯖꯥꯎꯕꯒꯤ ꯅꯨꯄꯤ ꯀꯧꯖꯦꯡ ꯃꯥꯟꯕꯤ ꯀꯩꯅꯥꯇꯣꯝꯕꯤ ꯍꯥꯏꯗꯨꯅ ꯃꯈꯣꯜ ꯏꯌꯥꯛ ꯌꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯣꯅꯦ, ꯃꯥꯗꯤꯅꯦ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯃꯒꯤꯗꯤ ꯐꯪꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯕ." "ꯇꯨ, ꯑꯁꯤꯒꯨꯝꯕꯤ ꯀꯧꯖꯦꯡ ꯃꯥꯟꯕꯤꯁꯦ ꯂꯧꯗꯣꯏ ꯁꯔꯨꯛ ꯑꯩꯅꯦ ꯅꯨꯄꯤ ꯊꯤ ꯈꯪꯗꯕ ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯖꯔꯒꯦ." ꯄꯥꯛꯄꯅ "ꯏꯁ, ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯈꯨꯔꯥꯝꯆꯥ, ꯀꯔꯤꯒꯤ ꯍꯥꯏꯗꯅꯤ? ꯅꯄꯥꯁꯤꯅ ꯐꯪꯖ ꯋꯥꯖꯗꯕꯗꯧꯅ ꯍꯦꯛ ꯊꯦꯡꯅꯕꯒ ꯂꯧꯁꯤꯟꯗꯅ ꯂꯥꯛꯂꯕꯅꯤꯅ ꯆꯍꯤꯗꯤ ꯌꯥꯎꯗꯅꯤ ꯌꯦꯡꯉꯣ, ꯃꯈꯥꯒꯤ ꯍꯅꯨꯕ ꯃꯌꯥ ꯌꯥꯎꯗꯕ ꯑꯀꯣꯄꯁꯤ ꯃꯥꯟꯗꯅ ꯂꯩꯔꯤꯁꯦ꯫ ꯑꯁꯤꯒꯤ ꯐꯤꯕꯝꯗꯒ ꯇꯥꯕꯗꯤ ꯑꯩꯗꯤ ꯄꯥꯝꯖꯗꯕ." ꯀꯩꯅꯥꯇꯣꯝꯕꯤꯅ "ꯍꯣ, ꯐꯪꯗꯕꯒꯤꯅꯦ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯗꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯁꯤꯜꯂꯤꯗꯣ, ꯀꯥꯟꯅꯔꯣꯏꯀꯣ ꯏꯕꯨꯡꯉꯣ." "ꯇꯥꯔꯦꯗꯅ ꯏꯟꯗꯣꯟ, ꯏꯁꯧꯁꯦ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯒꯗꯤ ꯄꯥꯝꯖꯗꯦ ꯍꯥꯏꯔꯤꯌꯦ ꯑꯩꯗꯤ." "ꯌꯥꯔꯦ ꯂꯦꯞꯍꯧꯔꯣ. ꯑꯗꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯈꯟꯅꯔꯛꯄ ꯁꯣꯏꯔꯔꯣꯏ.
ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯟꯗꯣꯟ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯏꯇꯩꯃꯒ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯖꯕꯒ ꯉꯝꯗꯧꯕ ꯅꯠꯇꯦꯗ ꯈꯝꯕꯤꯅ ꯂꯦꯞꯄꯣ ꯍꯥꯏꯗꯤ ꯀꯣꯛ ꯂꯦꯞꯄꯣꯅꯦ ꯅꯪꯕꯣ ꯅꯠꯇꯦ ꯅꯐꯤ ꯅꯔꯣꯜꯒ ꯅꯥꯟꯅ ꯁꯦꯠꯂꯒ ꯊꯣꯛꯂꯛꯂꯤꯗꯨꯕꯨ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣꯅꯦ ꯃꯇꯥꯡꯗꯨꯗ ꯑꯃꯨꯛ ꯅꯣꯡꯊꯣꯟ ꯃꯥꯅ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯥ ꯊꯣꯛꯄ ꯄꯥꯛꯄꯅ ꯑꯣꯏꯅ ꯇꯥꯞ ꯑꯣꯛꯂꯒ ꯑꯕꯣ ꯄꯥꯈꯪꯅꯕꯨ ꯀꯥꯏꯗ ꯆꯠꯅꯤ ꯍꯥꯏꯒꯦ ꯂꯩꯁꯥꯕꯤꯔꯝꯕ ꯅꯠꯇꯅ ꯃꯁꯤ ꯑꯉꯥꯡꯁꯤ ꯊꯣꯛ ꯂꯥꯎꯅ ꯍꯦꯛ ꯊꯥꯖꯤꯜꯂꯛꯇꯅ ꯑꯍꯩ ꯑꯄꯥ ꯑꯣꯟꯊꯣꯛꯅ ꯁꯥꯕ꯭ꯔꯥ ꯍꯥꯏꯕꯨ ꯏꯁꯦ ꯑꯉꯥꯡꯁꯤꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯕ ꯋꯥꯁꯤꯕꯨ ꯍꯦꯛ ꯃꯁꯥꯎ ꯏꯕꯨꯡꯉꯣ ꯃꯆꯥꯅ ꯉꯁꯤꯁꯨꯕ ꯍꯣꯅꯦ ꯑꯉꯥꯡꯁꯤꯅꯕꯨꯗꯤ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯖꯕ ꯑꯗꯨꯗ ꯃꯉꯣꯟꯗꯗꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯄꯥꯜꯂꯕ ꯑꯗꯨꯒꯤ ꯁꯥꯎꯖꯔꯤꯅꯤ ꯅꯣꯏꯁꯤꯗꯤꯕ ꯍꯥꯏꯔꯒ ꯁꯧꯖꯤꯟꯅꯗꯨꯅ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨꯗꯤ ꯌꯦꯡꯅꯔꯒ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯑꯍꯜ ꯌꯥꯝꯅ ꯁꯥꯖꯅꯤꯡꯕꯤ ꯅꯥꯎꯇꯣꯝꯕꯤꯗꯨ ꯃꯁꯥꯒ ꯆꯥꯅꯩ ꯈꯪꯗꯦ ꯆꯥꯅꯗꯦ ꯈꯪꯗꯦ ꯃꯁꯥꯗꯒꯤ ꯍꯦꯟꯅꯕꯨ ꯆꯥꯎꯗꯧꯕ ꯏꯁꯤꯡ ꯄꯨꯟꯗꯨꯃ ꯄꯥꯏꯔꯒ ꯊꯪꯅꯕꯒꯤ ꯃꯆꯦ ꯊꯣꯛꯄ ꯃꯦꯗꯥ ꯍꯣꯏꯗ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯏꯆꯦ ꯏꯆꯦ ꯍꯣꯏ ꯏꯆꯦ ꯃꯦꯗꯥꯁꯨ ꯅꯥꯎꯇꯣꯝꯕꯤꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯝꯃꯤ ꯅꯥꯎꯇꯣꯝꯕꯤ ꯀꯩꯗꯧꯔꯒꯦ ꯏꯁꯤꯡ ꯁꯣꯛꯂꯨꯁꯤ ꯂꯥꯛꯑꯣ ꯏꯆꯦ ꯑꯁ ꯅꯪ ꯁꯤꯁꯨꯕ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯁꯣꯛꯇ꯭ꯔꯁꯨ ꯌꯥꯕꯁꯦ ꯑꯩ ꯇꯜꯂꯦ ꯅꯪ ꯆꯠꯂꯨꯔꯣ ꯏꯇꯣꯝꯇꯗꯤ ꯇꯜꯂꯤꯗ ꯂꯥꯛꯑꯣꯕ ꯏꯆꯦ ꯆꯦ ꯇꯜꯂꯦꯃꯤ ꯅꯪ ꯆꯠꯅꯤꯡꯂꯒ ꯆꯠꯂꯨꯔꯣ ꯇꯜꯂꯒꯅ ꯇꯣꯛꯀꯦꯔ ꯀꯩꯅꯣ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ ꯑꯩꯗꯤ ꯇꯜꯂꯦ ꯆꯠꯂꯔꯣꯏ ꯐꯔꯦ ꯀꯩꯅꯣꯗꯨꯗꯤ ꯑꯩ ꯏꯇꯣꯝꯇ ꯑꯣꯏꯁꯨ ꯆꯠꯅꯤ ꯍꯥꯏꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯆꯤꯟꯗꯨ ꯏꯄꯣꯝ ꯄꯣꯝꯂꯤꯈꯩ ꯃꯇꯣꯝꯗ ꯆꯠꯂꯁꯨ ꯆꯠꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯐꯤ ꯐꯤ ꯀꯥꯝꯗꯨꯅ ꯍꯦꯛ ꯂꯥꯛꯂꯒ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯏꯁꯤꯡꯗꯨ ꯁꯣꯛꯀꯠꯂꯒ ꯀꯥꯈꯠꯂꯛꯄꯗ ꯂꯩꯔꯥꯏ ꯃꯄꯥꯜꯗꯨ ꯌꯧꯔꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯅ ꯑꯌꯣ ꯅꯣꯡꯊꯣꯟꯅ ꯁꯣꯛꯄ꯭ꯔꯣ ꯑꯌꯣ ꯁꯣꯛꯇꯤ ꯁꯣꯛꯇ꯭ꯔꯦꯗ ꯌꯥꯔꯅꯤ ꯁꯤꯁꯦ ꯀꯩꯝ ꯈꯟꯒꯅꯨꯁꯦ ꯍꯥꯏꯅ ꯅꯣꯡꯊꯣꯟꯅ ꯅꯥꯎꯇꯣꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯍꯧꯒꯠꯄꯤꯔꯝꯃꯤ ꯅꯥꯎꯇꯣꯝꯕꯤꯗꯨ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯐꯦꯠ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯝꯂꯒ ꯇꯍꯥ ꯇꯍꯥ ꯑꯃꯨꯛ ꯏꯁꯤꯡ ꯁꯣꯛꯀꯦ ꯇꯧꯕꯗ ꯅꯣꯡꯊꯣꯟꯅ ꯐꯠ ꯈꯥꯝꯂꯒ ꯉꯥꯏꯈꯣꯁꯦ ꯀꯔꯥꯏꯅꯣ ꯏꯁꯤꯡ ꯄꯣꯟꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯑꯩ ꯁꯣꯛꯄꯤꯔꯛꯀꯦ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯀꯔꯥꯏꯅꯣ ꯁꯤ ꯑꯩ ꯁꯣꯛꯄꯤꯔꯛꯂꯒꯦ ꯅꯈꯣꯡꯗꯨꯒ ꯑꯃꯨꯛ ꯇꯨꯁꯤꯜꯂꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯃꯣ ꯍꯥꯏꯅ ꯏꯁꯤꯡ ꯄꯨꯟꯗꯨ ꯇꯥꯞ ꯂꯧꯔꯒ ꯃꯥꯅ ꯑꯣꯏꯅ ꯏꯁꯤꯡꯗꯨ ꯂꯥꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯩꯔꯥꯏꯗꯨ ꯀꯥꯈꯠꯂꯛꯇꯨꯅ ꯁꯤ ꯅꯥꯎꯇꯣꯝꯕꯤ ꯎꯝꯇꯃꯛ ꯍꯥꯏꯔꯒ ꯏꯁꯤꯡ ꯄꯨꯟꯗꯨ ꯂꯧꯗꯨꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯃꯈ꯭ꯋꯥꯡꯗꯨꯗ ꯌꯦꯞꯁꯤꯟꯒꯦ ꯇꯧꯕꯗꯨ ꯎꯕꯗ ꯅꯣꯡꯊꯣꯟꯅ ꯑꯃꯨꯛ ꯇꯥꯞ ꯂꯧꯔꯒ ꯌꯥꯝꯅ ꯋꯥꯗꯧꯕ ꯃꯥꯜꯂꯤ ꯅꯌꯨꯝ ꯀꯔꯣꯝꯗꯅꯣ ꯃꯥꯡ ꯊꯥꯔꯣ ꯑꯩ ꯄꯨꯕꯤꯔꯛꯂꯒꯦ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯃꯥꯡ ꯊꯥꯔꯣꯅꯦ ꯀꯩꯁꯨ ꯅꯪꯒꯤ ꯄꯨꯟꯁꯦ ꯑꯩꯅ ꯂꯧꯔꯣꯏꯅꯦ ꯅꯣꯡꯊꯣꯟꯒꯤ ꯋꯥꯍꯩꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯅꯥꯎꯇꯣꯝꯕꯤꯗꯨ ꯀꯩꯁꯨ ꯍꯥꯏꯗ ꯃꯌꯨꯝꯂꯣꯝꯒꯤ ꯂꯝꯕꯤꯗꯨꯗ ꯆꯠꯄ ꯍꯧꯔꯝꯃꯤ ꯀꯔꯤꯝꯇ ꯍꯥꯏꯅꯗꯅ ꯑꯗꯨꯝ ꯆꯠꯄꯗꯨ ꯏꯍꯩ ꯍꯩꯅꯗ꯭ꯔꯗꯨꯅ ꯅꯣꯡꯊꯣꯟ ꯇꯞꯅ ꯅꯃꯤꯡꯗꯤ ꯀꯩ ꯀꯧꯏ ꯀꯩꯒꯤꯅꯣꯗꯣ ꯄꯥꯈꯠꯂꯤꯗꯦ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤ ꯄꯥꯈꯠꯄꯗꯤ ꯄꯥꯈꯠꯇꯦꯗ ꯁꯛꯁꯨ ꯈꯪꯅꯗꯅ ꯈꯪꯉꯪ ꯍꯪꯖꯤꯜꯂꯛꯄꯗꯨꯗ ꯉꯛꯄꯒꯤ ꯋꯥꯅꯤ ꯈꯪꯅꯗꯕꯗꯨ ꯈꯪꯅꯅꯕ ꯅꯠꯇ꯭ꯔꯣ ꯍꯪꯂꯤꯁꯦ ꯃꯤꯡꯕꯨꯗꯤ ꯅꯥꯎꯇꯣꯝꯕꯤ ꯀꯧꯋꯦ ꯈꯨꯔꯥꯒꯤꯗꯤ ꯀꯔꯤ ꯅꯣꯡꯊꯣꯟ ꯈꯨꯔꯥ ꯀꯥꯏꯅ ꯀꯧꯁꯤꯜꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯈꯪꯄꯠ ꯄꯠꯊꯕꯗꯧꯅꯗꯤ ꯇꯧꯔꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯅꯣꯡꯊꯣꯟ ꯀꯧꯏ ꯑꯗꯣ ꯑꯩꯁꯨ ꯄꯥꯈꯪꯅꯤ ꯋꯥꯈꯜ ꯈꯔ ꯈꯟꯕꯗ ꯆꯤꯔꯥꯏꯁꯦ ꯈꯔ ꯍꯦꯟꯖꯤꯟꯈꯤꯕꯅꯤ ꯑꯗꯣ ꯈꯨꯔꯥ ꯍꯩꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯇꯨꯡꯗꯗꯤ ꯈꯨꯔꯥ ꯀꯧꯔꯔꯣꯏ ꯇꯥꯗ ꯍꯥꯏꯅꯤ ꯍꯦꯛꯇ ꯑꯗꯣ ꯈꯨꯔꯥ ꯀꯧꯔꯔꯣꯏ ꯍꯥꯏꯔꯒ ꯏꯍꯦ ꯁꯣꯏꯗꯣꯛꯈꯤꯕꯅꯦ ꯑꯗꯣ ꯇꯥꯗ ꯌꯨꯝꯁꯨ ꯌꯧꯔꯤ ꯄꯨꯟꯗꯣ ꯁꯤꯁꯦ ꯂꯧꯔꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯍꯣꯏ ꯍꯥꯏꯅ ꯑꯗꯨꯃꯛ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯆꯪꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯊꯣꯏꯅꯕꯨ ꯈꯟꯖꯤꯜꯂꯨꯗꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯁꯨ ꯃꯇꯨꯡ ꯍꯟꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯄꯗꯨꯗ ꯅꯣꯡꯊꯣꯟ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯝꯃꯤ ꯑꯁꯤꯕꯨ ꯑꯣꯏꯅ ꯏꯃꯥꯒꯤ ꯃꯃꯧꯗꯨꯝ ꯑꯣꯏꯍꯜꯂꯁꯤꯔ ꯈꯪꯗ꯭ꯔꯦꯗ ꯋꯥꯈꯜꯗꯨ ꯈꯟꯅ ꯈꯟꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯉꯟꯇꯥꯒ ꯍꯧꯒꯠꯂꯒ ꯃꯐꯤ ꯃꯔꯣꯜ ꯃꯌꯥꯝ ꯑꯃ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯅꯕ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯈꯝꯕꯤꯗꯤ ꯏꯉꯛ ꯉꯛꯅ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯆꯥꯇꯣꯝꯕ ꯉꯁꯤꯁꯤꯕꯨ ꯀꯩ ꯅꯨꯃꯤꯠꯅꯣꯅꯦ
ngashidi leba popani kaidorage adu haiba natenya adu haiba natradi thabal kyani pali shira taramathoi ni panbani adu so haiba natini nangbo adu su natradi kari hairibano ai khangdre ho ngashi nangna wakhal ita atana nasana khangna na phinarol mayam ga suriba shibo haibani da os shigi oye nacha sibu yamna tanbagi momda tandeda nasa nanba thabak natradi tau yadaba nangna asigumba thabak ka tauramba shida imana khara thajaba watpagi wanida ado nangna shudoi sharuk natai mada kok haiba yadro tanjaida kokjing manbiduda haibaduna henado tanjadu hek janana matai masu imongdagi thoklakpaga mapa chanarami aduna matai mana tap oklaga hona sana khangna suribado aduna yam pharabani khambina mashi amuk yaushile eneshe yaushin ba haibu kai noi ma aigi maramda noina miwa ngangnaraga aina tumina ta thoktuna leyo hairibro ishe ai khoina nangi maramda kari phattana ngangnarage ne hai chumna tama phi marol suri bashe nangonda shuhanba yadra haina haibagi wani yare yare ima noina ne ai bunya mau phattabi tana ba shilliba mayamda ai shu loina khangba jani bema adudi hainu he nangna tawba khudi ngasi phawba phai phatte hainu wahe ma phawba ichin china khak kangdabani icha sinasu nangonda haidoba saru makhutna shujabana phai haina sujage haibagi wani masida kayam kaiba nangi maramda wa hairage nya ho yare yare noina nya phajaba wahai watana kaisu khandana phana saraga hairasu nya ima hoina holiba sordo aikhoi su nya mi kawbani na loina khange ko hayo hayo kai sor holino ba hey nachindo thiradi nya ahal ni kai nangna hairaga pangyada yagadawa natte hekta ngamthoknaba ngamdawba jani haina maching phattabagi haunabi khambido ngaihakdudadi kamla koro kadana manam phawba ponba hauraklaba mana mapangaldo khangkan kanbadawna nganglaklibadu tabada mamau ibema adudi ushitana imagi phibam dunasu migasu khanabasu pamliba oire aigi phibam na kaidawraba ha kaidawrage ba ahal oiradi mi khana haide haiba leitabani hey henjilaklabadi ne hekta ngamthokna dawba jani pharene adudi ngasidi imana ngambra namongna ngambra haido yengthokna ba taredana phare phare adudi hekta yengthoknasi haina phagi phagi dagi mani mamaudu hekta phi semnari tawrakliba matawduda ngasai makai nupi angangi wada yaushin banungai de khanna tumin leiramba nongthondo tumin leithokpa yada khonjal kalapna yari to kai doge itai masuba ima se ahal oi pangang dangang li khanglamaktada adum mani is ibungo ahaya pas thadana haidadu masida nangna ima sida inchilaga khatna na bashilibado ai loina khangba jani hairaga kaina tombido phet haidoklaga imongda changki hairam saklam liba waduda mama ibema adudi hena sauningna oida pada icha sida badana piraga changki biya hey ngaikon hey ima yari to oba mana nganglam saklam liba asidabu kari ki tokpano asumaina dom taw leidaba sidabu onchinda manaraga kari bukana dawribano ohongba leidobu sunatabada haina nongthona tapna thembadagi mama ibemasu tumina leikhirami matamna asum haukhibana nongthel pawaktuda nautombidu leisabi macha sadana ising sokpa chatnabane haina mingsel mamangduda leplaga make kanna semli tawriba pumbadu ubada mama ibema aduna sauna leimana hey namit kaktan leisabi phabi nangna asuk leisabi phaning lisibu kariginoba namai namida taishin yeksiliba mayamduna kadai muk chatawribano ha hoi ising sokluge ibema nangnya ising sokpadadi chatpiranu adu oiradi hore namidang ising thaglagum se hairo chak ising di kamdauba ho adudi nya abungo da sokhangi nangde ising sokpa chatpinu kaigino imana aina ising sokpa yaro haisibu kaigino ba aina ising sokpada kariya kaiba tawrage ba ibema nangnya masidai sida nasaga ichan chanadana chawkhraba pundo ngamboi ngamdawai pubadu uraganya khangdaba minadinya ai khoina nangbu yamna thabak suhanba apokpi mama ashinabu
Macha asida phauba asuk utpa haina aisi ngangnabada maisi utpa ngamdre nangbunya nama aigi khalaga ising sokpa adudi tokpiro kaidauge as taningdre yari macha masuna mating pangbidabi kharana kalaktana ngangnaraga imana na cha ingonda ngangbiranu yari isi nangbu namana pa oibai khoigi mai khita yengu kaidauge ibema nangbo nangnania leisabi phana saninglasu aki amau tashingera yekshingera nangna thokpa tau adubu ising tu tadi sokpa chattadi chatlanu kaidauge as ima taningdeko aidine nungtigi ising sokpa chattaba yadabani karigino nangna ising sokpa asuk chatninglesibo khangde isu aidi yamna chatningi maningi iche thoibi hoine ising sokpa chatlaga matasinga wari saraga nokmi ga tawbada aidi yamna kalakche pamjeiba mashi aina yade haidi shini haina mama machado kanna yetnarami asomdana nongthondo ngarangi nautombiga thengnakiba matamdu yaurakpada mapukningda asumna khalaklami kaino aina adugi angang machadabu khangu uninglaklishibo kanade phi hunglaga moiromde hekta chatluba haiduni haina nongthondo phuk haugatlaga mapi hongduna nautombi hoirom tamna chatkirami somdana mama machado yetnaba yaba yetnaraba tongda machanupina namdana ngamlaga ising pundu tapai khalaga aina ising sokpa chatpada kanana shithing bagi matik nate chatle haina phet haidoklaga chatkirami machanupi aduna ngamdana chatkhiba aduda mama ibema adusu sauning isau langdana lehaurami asomdana nongthondo pukri mapalda nautombi lakpa ngaiduna leirami ngaihaki tongda nautombisu masagi ichan chanadaba ising pundu hai tana lakpada ubada nokphet tawrami aduga machindu tapna lakti laise adumna stonduna leiringaida nautombisu manak yaushilakpada nongthon leplaga leiramlidu ubada ingangakna machindagi khura as ngarang da sudu phajana khura kaurano haikhraga ikaw bani ado dada sida kaidauramlino nang lakpa ngairini aidi kaige wari sage haina ngaikhone tada nangbu asingbagi nupi thidribo nangdi aina hairiba myamse phagina haina khaluribra adoi nateda khu tada di yengbadasu phana ahal oina ure aduga nupi thidre haibaduda kharangakpa thajabasu pak hek hoi aigi phibamsida aina hairisha toksina boina khalamasu ye adu boina hairisha asengbade asengbani adu kaigino asukoina nupi thidana leiride chahi di phana shumdobani aikhoi ichilena ohumni aikhoi pabudi ngantana leikhidre aduna imana aikhoi ohumbu yamna wana hotnaduna yoglakibani adumakna aikhoi ta chawnasu aiga aikhoi ibe magadadi asuki matik nungsi chanana paba leitabagi awaba khanghandana yoglakibani warido lina maraktuda nongthondo sor asangba ma hondoklami aduga ngaihakto minale makha tarakadaba malaga kaimta hairaktabaduda nautombi su khangningna adudagi kaidauraba adudagi khoita chawdo nupi thiri nupi hek thikibadagi nupi ne helena ima ichal aikhoi kana amata bu hanna yengdana magi nupi na haibadang tawduna aikhoi gi waga amata tada aikhoi ne karam leli karam jari thakle haina phawba hanna yenglaktaba haurakpadagi aigi pokningda aduga munupido lawdoi sharu nupi thidabana phai khanna asukoi base khanglakpani ado nachal nupi tudi kamdaukraba mabudi mayum pankri is adu oiradi ko tada sukok nupi thijin biyari kaino aidi nangse pangbra haina khanbani pangdi pangdene is aibu pangba mali kaino ho dudi aina leisabina mamai kali haikhine haina ikai thijinaba adugi pangba manbagi wani aikhoidine shingbada mina ga ising phawba litre hainaribani nongthon matawduda wadi amda haida nokphettamak tawrami matawduda nautombidi pisum khajik suklaga kaigino nokliduna nangi to ingonda noknariro aidi kaigino ngonda noknadawriba ngaiko nangna shida leirakli se
ꯐꯅ ꯀꯨꯏꯔꯦ ꯅꯌꯨꯝꯗ ꯑꯍꯜꯁꯤꯡꯅ ꯁꯧꯔꯝꯕ ꯇꯥꯔꯦ ꯏꯁ ꯌꯥꯝꯅ ꯈꯪꯕꯤꯔꯤꯕ ꯑꯗꯣ ꯍꯌꯦꯡꯁꯨ ꯁꯨꯃꯥꯏꯅ ꯂꯥꯛꯎꯀꯣ ꯈꯨ ꯇꯥꯗꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯆꯠꯂꯣ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯣꯕ ꯍꯣꯏꯕ ꯍꯥꯏꯅ ꯏꯉꯥꯎ ꯉꯥꯎꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯂꯒ ꯃꯥꯗꯤ ꯑꯗꯨꯃꯛ ꯏꯁꯤꯡ ꯁꯣꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯊꯣꯟꯗꯤ ꯃꯇꯧꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯕ ꯃꯥꯜꯂꯤ ꯐꯅ ꯀꯨꯏꯅ ꯃꯤꯠꯌꯦꯡꯅ ꯇꯥꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯃꯤꯠꯌꯦꯡ ꯇꯥꯝꯈ꯭ꯔꯕꯗ ꯃꯥꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯣꯡꯊꯣꯟꯒ ꯅꯥꯎꯇꯣꯝꯕꯤꯒꯗꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯋꯥꯔꯤ ꯇꯠꯇꯅ ꯁꯥꯔꯝꯃꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯏꯇꯠ ꯇꯠꯇꯅ ꯁꯥꯕ ꯎꯔꯒ ꯑꯎꯕ ꯈꯔꯅ ꯅꯥꯎꯇꯣꯝꯕꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗ ꯄꯥꯎ ꯍꯦꯟꯖꯤꯟꯅ ꯇꯝꯁꯤꯜꯂꯛꯄꯁꯨ ꯌꯥꯎꯔꯝꯃꯤ ꯃꯤꯅ ꯍꯦꯟꯖꯤꯟꯅ ꯇꯝꯁꯤꯜꯂꯛꯄ ꯑꯣꯏꯕꯒ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯒ ꯁꯨꯃꯥꯡꯗꯒꯤ ꯍꯦꯛꯇ ꯂꯥꯞꯊꯕ ꯍꯧꯔꯝꯃꯤ ꯍꯥꯏ ꯆꯍꯤ ꯁꯨꯗꯅ ꯂꯩꯁꯥꯕꯤ ꯁꯥꯕꯤ ꯑꯉꯥꯡ ꯇꯣꯡꯉꯝꯕꯤ ꯂꯥꯎ ꯅꯪ ꯃꯄꯥꯗ ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯎ ꯂꯥꯎ ꯅꯥꯎꯇꯣꯝꯕꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯂꯥꯎ ꯈꯣꯡꯗꯅ ꯉꯥꯡꯂꯤꯕꯗꯨ ꯃꯪꯒꯣꯜꯗꯅꯤ ꯍꯥꯏꯕ ꯈꯪꯕꯅ ꯃꯄꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥꯅ ꯑꯩꯕꯨ ꯄꯣꯛꯇꯕ ꯅꯆꯥꯗꯧꯅ ꯑꯗꯨ ꯀꯟꯅꯖꯔꯤꯗꯨꯕꯣ ꯀꯌꯥꯗꯅꯣꯅꯦ ꯑꯩꯅꯦ ꯑꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯂꯨꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯌꯣꯛꯄ ꯑꯣꯏꯅ ꯐꯥꯎꯕꯗ ꯍꯦꯛ ꯑꯁꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯏꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣꯕ ꯅꯠꯇꯦ ꯑꯩꯅ ꯅꯣꯏꯒꯤ ꯀꯔꯤ ꯃꯥꯡꯅꯕ ꯃꯤꯡꯆꯠ ꯊꯤꯕ ꯌꯥꯕ ꯀꯔꯤ ꯇꯧꯔꯝꯂꯕꯒꯦꯕ ꯇꯧꯗꯕꯗꯨꯅꯔꯣ ꯅꯨꯡꯇꯤꯒꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯅꯄꯥꯒꯨꯝꯂꯕ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯆꯤꯛꯊꯅꯔꯤꯕꯗꯣ ꯍꯥ ꯅꯨꯄꯤ ꯂꯩ ꯂꯩꯇꯦꯁꯨ ꯈꯪꯗꯕ ꯃꯇꯨ ꯃꯆꯥ ꯊꯤꯕ ꯅꯨꯄꯥꯅꯦꯁꯨ ꯈꯪꯗꯕ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯑꯔꯦꯝꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ ꯍꯥ ꯈꯜꯂꯤꯕ꯭ꯔꯕ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯨ ꯈꯖꯤꯛ ꯌꯦꯡꯗꯕ ꯅꯄꯥꯒ ꯑꯩꯒꯁꯤ ꯅꯪꯅ ꯌꯣꯟꯗꯧꯕ ꯀꯌꯥ ꯋꯥꯠꯂꯤꯕꯒꯦꯅꯦ ꯍꯥꯏꯌꯨꯅꯦ ꯅꯆꯤꯟꯗꯣ ꯈꯨꯝꯃꯣ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯅꯣ ꯃꯤ ꯑꯗꯨꯗꯤ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯖꯕꯅꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯇꯧꯕꯁꯨ ꯅꯠꯇꯅ ꯀꯌꯥꯗꯅꯣꯅꯦ ꯌꯦꯡꯉꯣꯕꯁꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯅꯪꯒ ꯍꯟꯅꯨꯕꯗꯨꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯤꯕ ꯍꯥ ꯀꯔꯤ ꯋꯥꯔꯤꯅꯣꯕ ꯁꯥꯔꯤꯗꯣ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯂꯩꯃ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯊꯕꯛ ꯐꯨꯔꯒ ꯍꯔꯦ ꯍꯩ ꯃꯍꯥ ꯇꯣꯡꯉꯝꯕꯤ ꯅꯪꯅꯦ ꯉꯁꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄꯒ ꯑꯃꯠꯇ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯍꯟꯅꯨꯕꯗꯨꯒ ꯍꯦꯛ ꯎꯅꯔꯝꯂꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ ꯅꯪ ꯆꯠꯂꯣ ꯏꯃꯨꯡꯗ ꯆꯠꯂꯣ ꯏꯃꯥ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯒꯤ ꯋꯥꯒ ꯑꯃꯠꯇ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯏꯃꯨꯡꯗ ꯆꯪꯉꯣ ꯍꯥꯏꯗꯤ ꯆꯪꯈ꯭ꯔꯣꯗꯅ ꯍꯥꯏꯅ ꯎꯄꯥꯏ ꯂꯩꯇ ꯃꯈꯣꯡꯗꯨ ꯊꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯤ ꯑꯄꯪꯕꯤ ꯑꯉꯥꯡꯅ ꯑꯍꯜ ꯁꯥꯕꯤ ꯑꯗꯨꯒꯤ ꯈꯟꯗꯨꯅ ꯋꯥꯈꯜ ꯋꯥꯅ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯝꯅ ꯅꯣꯡ ꯅꯤꯅꯤꯗꯨ ꯃꯃꯥ ꯍꯣꯏꯅ ꯊꯤꯡꯕꯗꯒꯤ ꯅꯥꯎꯇꯣꯝꯕꯤꯗꯨ ꯏꯁꯤꯡ ꯁꯣꯛꯄꯒ ꯑꯃꯠꯇ ꯊꯣꯛꯂꯝꯗꯦ ꯃꯌꯨꯝꯗꯒꯤꯁꯨ ꯍꯦꯟꯗꯣꯛꯄ ꯌꯥꯔꯝꯗꯦ ꯁꯣꯝꯗꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯖꯔꯒ ꯑꯣꯏꯔꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯩ ꯈꯟꯅ ꯂꯥꯛꯆꯕ ꯅꯣꯡꯊꯣꯟꯁꯨ ꯅꯣꯡ ꯅꯤꯅꯤꯗꯨ ꯅꯥꯎꯇꯣꯝꯕꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯕꯗꯨꯗ ꯃꯕꯨꯛꯅꯤꯡꯗ ꯈꯔ ꯆꯤꯡꯅꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯤꯗ ꯍꯦꯛ ꯍꯪꯂꯨꯕꯁꯨ ꯐꯖꯗ ꯑꯗꯨꯃꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯏꯁꯨꯛ ꯁꯨꯛꯊꯅ ꯅꯨꯡꯉꯥꯏꯇꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯋꯥꯈꯜꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯅ ꯇꯞꯅ ꯏꯕꯨꯡꯉꯣ ꯃꯆꯥ ꯅꯪꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ ꯍꯟꯗꯛ ꯃꯔꯛꯁꯤꯕꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯟꯅꯅ ꯂꯩꯕ ꯎꯏ ꯏꯃꯥ ꯍꯥꯏꯅ ꯅꯣꯡꯊꯣꯟꯗꯨ ꯃꯃꯥꯅ ꯍꯪꯂꯤꯕ ꯑꯗꯨ ꯈꯨꯝꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯇꯩꯃ ꯑꯗꯨꯅ ꯃꯔꯛ ꯐꯠꯊꯠꯂꯒ ꯍꯣ ꯀꯩꯒꯤ ꯑꯣꯏꯅꯤ ꯍꯥꯏꯒꯦ ꯍꯅꯨꯕ ꯃꯥꯅ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯃꯆꯥꯗꯣ ꯄꯥꯝꯂꯤꯅꯤ ꯀꯥꯏꯅ ꯀꯥꯏꯍꯧꯔꯦ ꯃꯥꯒꯤ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯕꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯍꯅꯨꯕꯗ ꯊꯥꯖꯕ ꯄꯥꯝꯗꯧꯔꯤꯒꯦ ꯃꯥꯅ ꯄꯥꯈꯪ ꯄꯨꯡꯁꯦꯡ ꯑꯣꯏꯔꯁꯨ ꯃꯈꯣꯏꯗꯗꯤ ꯆꯤꯡꯅꯕ ꯋꯥꯈꯜ ꯑꯃ ꯑꯗꯨꯝ ꯄꯣꯛ ꯇꯥꯕ ꯀꯔꯤꯅꯣ ꯑꯁꯤꯅ ꯃꯉꯣꯟꯗ ꯍꯪꯕꯁꯨ ꯅꯠꯇꯅ ꯃꯥꯅ ꯌꯥꯎꯁꯤꯜꯂꯛꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯌꯥꯎꯁꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯇꯣꯝꯕ ꯏꯕꯣ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯀꯩꯗ ꯀꯥꯏꯒꯦꯅꯦ ꯅꯣꯡꯊꯣꯟꯅ ꯍꯣꯏ ꯏꯇꯩꯃꯅ ꯍꯥꯏꯕ ꯂꯣꯏꯅ ꯆꯨꯝꯃꯤ ꯑꯗꯨꯈꯛ ꯍꯥꯏꯔꯝꯂꯒ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯃꯆꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩ ꯃꯆꯥꯒꯤ ꯑꯋꯥꯕ ꯄꯨꯕ ꯁꯛꯐꯝ ꯑꯗꯨꯅ ꯍꯦꯟꯅ ꯋꯥꯈꯜ ꯋꯥꯅ ꯃꯆꯥꯅ ꯆꯪꯈꯤꯕꯗꯨ ꯇꯧꯐꯝ ꯈꯪꯗ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯃꯇꯩꯃ ꯑꯗꯨꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯃꯆꯤꯟꯗꯨ ꯀꯕꯣꯛ ꯄꯣꯛꯄꯗꯧꯅ ꯉꯥꯡꯕ ꯂꯦꯞꯂꯝꯗꯦ
Manem ibema adusu nahan makai oiradi mamau aduga onchinnaraga khatnaradawbani. Adubu machanupa aduna mathwai nungaitringaiduda khana jaina tawraga hena mathwai nungaikiroi khanna tumina leisinkhirami. Mathangi numittu nongthondo matomda manglaga asum phamlambadagi wakhal ama khangtaw tawrami. Ngasi tangka chatlaga yengukige. Kaigumba ngasiga unaba phangdradi amuk hana chatlaroige. Khanna thazaba amaga loinana phamlambadagi phuk haugatlaga magi kada changkhraga mafi loisilaga thoklaklammi. Machanupagi apunaba manba matawduda mama ibema adudi nungsa thina ibungo nangbu kadai chatke hairibano he. Ima thabaga amata chathokluge. Ima di nangi mawongduda chatti chathaningkidreda. Ima kuiroida phajatluraga halakadabani. Ho phare phare ado pangtheng thengnadi hanjilakanuko. Hoima haina magi ayaba lauduna chatkirambi. Asomdana nautombiso mama mapana chathokiyada asum kadagi hendoktana leibado bibula churabani. Adugi sumathakta mana numit nini humni ising sokpa chattabado nongthon laklamlaga gari khalamgadaba khanna mathamoida. As madugi hanubaduna kaimtadi khangdabanina nungtigi laklamdanako. As ima hoishna aidagi kanana gari haijalakpano khangdeba chumna wari sabadubu gari kaidana. Kanade ngasidi hekta lona chenthoklaga pukri romda chatlaga hanubado lakpri yenglugi. Kaigumba laklabadi aigi oiriba phibamse hairage masu waraudanaba. Adumna khanduna mama mapa leitaba tanja yengduna mayumdagi lona thoklaklammi. Aduga pukri mapal tamna chelaklammi. Somdasu nongthon chutokpham khangda pukri mapalduda hangat handa chattuna leiringaida nautombina tunghan handana chelakpado ubada pakhatna manakta senchilli. Nangbu kaidobu yaurage? Nautombi nongthon namagidamak pakhatjaba matawduda wa haiba kaudana kaisu tawde haigo mangaktamak hairaklammi. Kaisu tawde haibaduda masadu khara phatharaga kaigino adugadu pakhana chelaklide. Ima hoina mapa thokhande adugi moi leitringaida lona chelakpani aiga loinabagira nangondadi kanana haiba. Adugi watu tokro ai nangonda wa ma haige. Nautombi nongthongi hanaga iman manadaba matawduda adumak ngakna yengli. Nongthonsu magi pokningda leiriba wa makhaido mikuptudadi akhakpa amata leitana hairambi. Wa mayamdu tabada nautombidi hena ngakna adumak mamittuda guptagup khaplaga nongthonda yenglaklammi. Matawduda nongthon chulangtaknana nangde aibu karimta khandabra. Tasengna nupidudi nungsiba haibasi karino khangjaba natte. Adubu naksina loinaruba kaubana karino khangdaba ihul amadi adumak phawbana tapna. Ai karino di tasengna khangde adubu khu natte tadana wabase ayengba nungaite. Nangna nungaitana leiraga ainasu henna nungaitabagum tawe. Adudi yare madu nungsibani. Asengbaro haisiba? As imanaga tarade adudi aidi hatpikiba soiraroi. Aiga loinabashi yadabra? Kanade adudi ngasi hekta ibani chenkrasi. Kaidagina aidi yamna angang oiriye imana soidana aibu kaisu tawroi ai leirishidi aina loina thingnani lao haiduna nupiduna wa haibaga amata tada nupidugi khudangdo tap pairaga adumak chinglaga chatpa haukhirami. Nupidusu kari khallurabano khangde saubagi mahut makhudang chingliba nupaduda nokmi tawduna adumak inakhirami. Khullai kaido nongthon nupi chelakle haina mahi yengba laknarami. Nupido angang oiraga masak mataw phajabadu ubada latasnana aikoi nongthonna ising singeda kuina pakhang oidana leirasu masak mataw phajabi bubup laubi phajabi amabu chelaeba. Thabatombina hoine indon aikoi nongthongi ibe magumna aikoi koluptadi madawna phajaba amattabu yaudene. Adune haina hainaringai tanjaduda kaina tombigi machanupa atomba bungnaudo maya marakta senchilaklaga abukcha karaino aikoi Khuramchagi Endon haiduba lata sanana tu ashine
ꯏ ꯑꯁꯤꯗꯤ ꯑꯉꯥꯡꯁꯤꯕꯣ ꯃꯥꯗꯤ ꯑꯩꯒꯕꯨ ꯁꯥꯟꯅꯃꯤꯟꯅꯅꯕ ꯌꯥꯔꯅꯤꯅꯦ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯏꯟꯗꯣꯟ ꯀꯧꯗꯣꯔꯤꯕ ꯍꯩ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯗꯦ ꯃꯁꯦ ꯅꯈꯨꯔꯥꯝꯆꯥꯅ ꯆꯦꯜꯂꯛꯂꯕ ꯅꯟꯗꯣꯟꯅꯤ ꯑꯗꯨꯝꯅ ꯃꯇꯨꯡꯗ ꯈꯛ ꯍꯥꯏꯅꯣ ꯑꯣ ꯍꯣꯏ ꯏꯟꯗꯣꯟ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯅꯥꯎꯇꯣꯝꯕꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ ꯑꯗꯨꯃꯛꯇꯤ ꯉꯛꯃꯥꯏ ꯉꯛꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯣꯡꯊꯣꯟꯒꯤ ꯃꯈꯨꯔꯥ ꯑꯅꯤꯒ ꯃꯌꯥꯝꯕꯒ ꯂꯣꯏꯅꯅ ꯄꯥꯎ ꯍꯟꯗꯣꯛꯄ ꯆꯠꯂꯨꯕꯗ ꯃꯆꯥꯅꯨꯄꯤ ꯑꯉꯥꯡ ꯑꯗꯨꯅ ꯆꯦꯜꯂꯦ ꯇꯥꯕꯗ ꯌꯥꯝꯅꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯀꯩꯊꯟꯅ ꯂꯩꯕꯁꯨ ꯐꯖꯗꯦ ꯌꯥꯝꯅ ꯊꯨꯅ ꯊꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯈꯥꯎꯌꯩ ꯑꯣꯏꯅ ꯍꯣꯡꯗꯣꯛꯄ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ ꯊꯤꯟꯕꯒꯤ ꯋꯥ ꯍꯧꯗꯣꯛꯄꯗꯁꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯨꯕꯤꯔꯛꯂꯣ ꯍꯥꯏꯕꯗꯒꯤ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯅꯗꯅ ꯑꯗꯨꯃꯛ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯥꯎꯇꯣꯝꯕꯤꯕꯨ ꯈꯝꯕꯤꯅ ꯃꯥꯒꯤ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯅꯕ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯅꯕꯗꯨ ꯅꯣꯡꯊꯣꯟꯁꯨ ꯉꯥꯏ ꯅꯥꯎꯇꯣꯝꯕꯤꯁꯨ ꯉꯥꯏ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯐꯅꯕꯅꯤ ꯈꯟꯅ ꯈꯪꯖꯤꯜꯂꯝꯃꯤ ꯑꯗꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯨꯍꯣꯡꯕ ꯑꯗꯨꯁꯨ ꯂꯣꯏꯈ꯭ꯔꯕꯗ ꯅꯥꯎꯇꯣꯝꯕꯤꯗꯨ ꯃꯧ ꯑꯃ ꯑꯣꯏꯅ ꯍꯩꯕ ꯍꯩꯇꯕ ꯊꯤꯗꯅ ꯇꯧꯁꯤꯟꯕ ꯌꯥꯕ ꯇꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯑꯉꯥꯡ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯇꯧꯗꯨꯅ ꯅꯨꯡꯁꯤꯗꯨꯅ ꯃꯤ ꯂꯥꯛꯄꯗ ꯈꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯡꯁꯤꯈ꯭ꯔꯦ ꯏꯃꯧ ꯑꯇꯣꯝꯕꯤꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯏꯕꯦꯝꯃ ꯍꯣꯏ ꯂꯇꯥ ꯁꯅꯥꯅ ꯏꯆꯦ ꯏꯕꯦꯝꯃ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯁꯤꯗ ꯅꯨꯡꯁꯤꯔꯤꯕꯔꯣ ꯂꯇꯥ ꯏꯕꯦꯝꯃ ꯈꯪꯗꯦ ꯀꯔꯤꯗ ꯅꯨꯡꯁꯤꯔꯤꯕꯅꯣ ꯍꯥꯏꯁꯨ ꯃꯁꯛꯅꯦ ꯃꯇꯧꯅꯦ ꯑꯩꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯃꯅꯦꯝꯅ ꯃꯤꯒ ꯅꯨꯡꯉꯥꯏꯅ ꯃꯃꯧ ꯑꯇꯣꯝꯕꯤꯗꯨ ꯊꯥꯒꯠꯇꯨꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯀꯩꯅꯥꯇꯣꯝꯕꯤꯗꯤ ꯀꯂꯛꯄꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯁꯥꯎꯔꯤ ꯇꯥꯖꯅꯤꯡꯗꯕꯅ ꯂꯣꯏꯔꯦꯗ ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯗꯧꯔꯦꯗ ꯂꯇꯥ ꯁꯅꯥꯅ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁ ꯇꯥꯁꯤꯜꯂꯨꯅꯨ ꯏꯕꯦꯝꯃ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ ꯑꯉꯥꯎ ꯋꯥꯉꯥꯡ ꯍꯦꯛ ꯇꯧꯕꯅꯤ ꯑꯗꯨ ꯍꯧꯔꯛꯇꯅ ꯉꯥꯡꯂꯤꯕꯅꯤ ꯏꯆꯦ ꯑꯩꯈꯣꯏꯅꯦ ꯀꯨꯏꯅ ꯂꯩꯊꯕ ꯄꯥꯝꯗ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ ꯍꯣꯏ ꯀꯣꯟꯅ ꯁꯪꯂꯀꯥꯟꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯤ ꯆꯠꯊꯣꯔꯛꯎꯀꯣ ꯍꯣꯏ ꯏꯆꯦ ꯍꯥꯏꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯃꯔꯤ ꯊꯣꯛꯅꯈꯤꯔꯝꯃꯤ ꯅꯥꯎꯇꯣꯝꯕꯤꯁꯨ ꯇꯧꯔꯤꯕꯗꯣ ꯍꯥꯏꯐꯦꯠ ꯊꯣꯡꯅꯥꯎꯗꯒꯤ ꯎꯔꯝꯃꯤ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨꯗ ꯋꯥ ꯑꯃꯇ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯃꯆꯦ ꯑꯍꯜ ꯑꯗꯨꯅ ꯃꯥꯕꯨꯁꯨ ꯎꯁꯤꯠꯇꯦ ꯃꯥꯇ ꯅꯠꯇꯅ ꯃꯅꯦꯝ ꯐꯥꯎꯕ ꯎꯁꯤꯠꯇꯕ ꯃꯇꯧ ꯎꯠꯂꯤꯕꯗꯨꯗ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯩꯕꯨ ꯑꯉꯥꯡꯅꯦ ꯍꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤꯅꯦ ꯑꯩꯗ ꯅꯠꯇꯅ ꯑꯍꯜ ꯑꯣꯏꯔꯕ ꯏꯅꯦꯝ ꯑꯁꯤꯕꯨꯁꯨ ꯎꯁꯤꯠꯇꯕ ꯃꯇꯧ ꯎꯠꯂꯤꯕꯁꯦ ꯑꯩ ꯇꯨꯃꯤꯟꯅꯗꯤ ꯂꯩꯅꯤꯡꯗ꯭ꯔꯦꯗ ꯑꯗꯨꯕꯨ ꯋꯥ ꯍꯥꯏꯅꯔꯨꯕꯁꯨ ꯑꯩꯕꯨ ꯑꯉꯥꯡꯅꯤ ꯑꯍꯜꯗ ꯑꯣꯟꯈꯠꯂꯒ ꯈꯠꯅꯩ ꯍꯥꯏꯅ ꯑꯩꯕꯨ ꯏꯔꯥꯜ ꯄꯤꯕꯤꯔꯅꯤ ꯑꯗꯨꯅ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ ꯂꯩꯔꯦ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯔꯒꯦ ꯋꯥꯈꯜꯗꯣ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯥꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯂꯝꯌꯥꯏꯗ ꯂꯦꯞꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯣ ꯄꯥꯛꯄ ꯄꯥꯛꯄꯁꯨ ꯃꯟꯗꯣꯝꯆꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯀꯧꯕ꯭ꯔꯣ ꯏꯗꯣꯝꯆꯥ ꯀꯩ ꯑꯁ ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦ ꯅꯈꯨꯔꯥꯝꯆꯥꯅ ꯃꯅꯤꯡꯗ ꯇꯥꯔꯒ ꯂꯩꯕꯁꯤꯡꯗꯨꯝꯗꯣ ꯅꯪ ꯑꯃꯨꯛꯇ ꯌꯥꯟꯊꯣꯛꯂꯝꯃꯣ ꯍꯥꯏꯔꯝꯕꯅꯤꯅꯦ ꯑꯁ ꯑꯩꯈꯣꯏ ꯈꯨꯔꯥꯝꯆꯥꯁꯤꯗꯤꯕ ꯍꯣꯏ ꯌꯥꯟꯊꯣꯛꯂꯨꯔꯒꯦ ꯍꯥꯏꯔꯒ ꯄꯥꯛꯄꯗꯣ ꯃꯟꯗꯣꯟ ꯑꯉꯥꯡꯗꯨꯅ ꯊꯧꯗꯥꯕꯗꯣ ꯃꯈꯨꯔꯥꯅ ꯂꯧꯕ ꯑꯣꯏꯕꯅ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯪꯒꯠꯅ ꯈꯨꯝꯗꯕꯁꯨ ꯉꯝꯗ ꯑꯗꯨꯃꯛꯁꯤꯡꯗꯨ ꯌꯥꯟꯕꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ ꯉꯥꯡꯅ ꯁꯛꯅꯔꯤꯕꯗꯣ ꯀꯩꯅꯥꯇꯣꯝꯕꯤꯁꯨ ꯇꯥꯕꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯖꯈꯤꯒꯦ ꯇꯧꯕ ꯅꯥꯎꯇꯣꯝꯕꯤꯕꯨ ꯐꯠ ꯈꯝꯂꯝꯃꯤ ꯃꯧꯇꯣꯝꯕꯤ ꯅꯪ ꯑꯝꯇ ꯉꯥꯏꯈꯣ ꯏꯆꯦ ꯀꯩ ꯏꯆꯥꯁꯦ ꯃꯃꯥ ꯑꯩꯅꯅꯦ ꯄꯣꯠꯅ ꯑꯃ ꯐꯥꯎꯕ ꯊꯥꯡꯍꯟꯗꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯒ ꯉꯔꯥꯡꯗ ꯂꯥꯛꯄ ꯅꯪꯅ ꯍꯦꯛꯇ ꯊꯧꯗꯥꯕ ꯅꯇꯤꯛꯂꯥꯕ ꯃꯇꯨꯡꯗ ꯍꯦꯛ ꯇꯧ ꯏꯆꯦ ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯖꯗꯦꯀꯣ ꯃꯈꯣꯏ ꯈꯨꯔꯥꯝꯆꯥꯅ ꯍꯥꯏꯔꯝꯕꯗꯨ ꯈꯛ ꯍꯥꯏꯕꯅꯤ ꯏꯆꯦꯅ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯍꯣꯔꯦꯟ ꯃꯈꯣꯏ ꯈꯨꯔꯥꯝꯆꯥ ꯂꯥꯛꯂꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯅꯕꯤꯔꯣ ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯖꯗꯦ ꯍꯥꯏꯔꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯎꯁꯤꯠꯃꯟꯗꯦ ꯈꯟꯅ ꯀꯩꯅꯥꯇꯣꯝꯕꯤꯗꯨ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯃꯇꯣꯝꯇ ꯏꯁꯧ ꯂꯥꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯅꯣꯡꯊꯣꯟꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯅꯥꯎꯇꯣꯝꯕꯤꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯂꯥꯎ ꯏꯃꯨꯡꯗ ꯌꯥꯝ ꯊꯨꯅ ꯋꯥ ꯍꯥꯏꯗꯧꯕ ꯌꯥꯝꯅ ꯂꯩ ꯀꯩꯅꯣꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯂꯥꯎꯕ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕꯕꯨ ꯅꯝꯗꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯒ
ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯔꯒ ꯅꯣꯡꯊꯣꯟꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯩꯈꯣꯏ ꯏꯇꯩꯃꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯑꯗꯣ ꯑꯉꯥꯡꯁꯤꯗ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯗꯨꯗꯤ ꯑꯉꯥꯡꯁꯤꯡꯗ ꯊꯧꯗꯥꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯩꯅ ꯃꯉꯣꯟꯗ ꯑꯣꯟꯈꯠꯂꯒ ꯊꯧꯗꯥꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯅ꯫ ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯑꯗꯣ ꯍꯣꯔꯦꯟꯅꯦ ꯏꯆꯦ ꯍꯣꯏ ꯏꯇꯩ ꯍꯣꯏꯅ ꯋꯥ ꯍꯥꯏꯔꯛꯂꯕꯁꯨ ꯃꯈꯣꯏ ꯈꯨꯔꯥꯝꯆꯥꯅ ꯉꯝꯅꯕ ꯑꯗꯨꯝ ꯈꯨꯝꯕꯤꯌꯨꯀꯣ꯫ ꯍꯣꯏꯁꯦ, ꯑꯩꯅ ꯊꯣꯛꯄ ꯈꯨꯝꯂꯒꯦ꯫ ꯑꯗꯨꯗꯤ ꯁꯦ ꯐꯤꯁꯦ ꯍꯣꯡꯕꯤꯔꯣ, ꯑꯩꯁꯨ ꯃꯈꯣꯏ ꯈꯨꯔꯥꯝꯆꯥꯅ ꯊꯛꯅꯕ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ꯫ ꯈꯔꯗꯤ ꯍꯧꯍꯜꯂꯨꯀꯣ꯫ ꯍꯥꯎꯇ꯭ꯔꯗꯤ ꯀꯩꯅꯣ? ꯍꯥꯏꯔꯝꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯣꯡꯊꯣꯟ ꯍꯅꯨꯊꯪꯗꯨꯗ ꯑꯅꯧꯕꯅꯦ ꯁꯥꯗꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯀꯣꯛꯀꯗꯨ ꯍꯣꯠꯂꯒ ꯑꯉꯥꯡ ꯂꯧꯕꯅꯕꯨ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯝꯂꯦꯗ꯫ ꯍꯥꯏꯔꯤꯈꯩꯁꯨ ꯂꯣꯏꯅ ꯏꯜꯂꯤ꯫ ꯃꯨꯁꯨꯛ ꯃꯇꯧ ꯍꯥꯏꯔꯦ, ꯑꯉꯥꯡ ꯑꯣꯏꯔꯒꯅ ꯍꯦꯜꯂꯤ ꯐꯖꯕ꯫ ꯑꯗꯨꯝꯅ ꯃꯇꯣꯝꯇ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯕꯨꯡꯉꯣꯅꯥꯎꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯔꯥꯛꯄ ꯈꯪꯅꯕꯗꯧꯅ ꯈꯨꯔꯥꯝꯆꯥ, ꯈꯨꯔꯥꯝꯆꯥ! ꯀꯩꯗꯧꯔꯒꯦ? ꯏꯟꯗꯣꯟ ꯑꯉꯥꯡꯗꯤ? ꯀꯩꯒꯤꯅꯣ ꯅꯟꯗꯣꯟ ꯍꯪꯂꯤꯗꯤ? ꯁꯥꯟꯅꯃꯤꯟꯅꯒꯦ ꯇꯧꯕꯅꯤ꯫ ꯀꯔꯤ? ꯙꯠ! ꯅꯟꯗꯣꯟꯒ ꯁꯥꯟꯅꯒꯦ ꯀꯥꯏꯅ? ꯆꯠꯂꯨ ꯆꯠꯂꯨ! ꯁꯥꯟꯅꯃꯤꯟꯅꯕꯕꯨ ꯀꯩ ꯀꯥꯏꯗꯅ? ꯕꯨꯡꯅꯥꯎ, ꯂꯥꯛꯈꯣ ꯂꯥꯛꯈꯣ꯫ ꯈꯨꯔꯥꯝꯆꯥꯅ ꯂꯛꯅꯕꯅꯤꯅꯦ꯫ ꯅꯪꯕꯨ ꯅꯟꯗꯣꯟꯒ ꯁꯥꯟꯅꯃꯤꯟꯅꯕ ꯄꯥꯝꯕ꯭ꯔꯣ? ꯁꯟꯙ꯭ꯌꯥ ꯑꯣꯏꯔꯛꯇꯧꯔꯦ ꯍꯥꯏꯅ ꯊꯣꯏꯅꯥꯎ ꯍꯣꯏꯗꯤ ꯃꯃꯥꯅ ꯌꯥꯗꯦ ꯍꯥꯏꯅ ꯑꯃꯠꯇ ꯁꯥꯟꯅꯁꯤ ꯌꯥꯗꯦ꯫ ꯑꯗꯨꯅ ꯏꯟꯗꯣꯟꯒ ꯑꯣꯏꯅ ꯁꯥꯟꯅꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯅꯟꯗꯣꯟꯒ ꯁꯥꯟꯅꯃꯤꯟꯅꯒꯦ ꯍꯥꯏꯔꯗꯤꯅꯦ, ꯅꯃꯥꯗ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯒꯤ ꯂꯝꯗꯣ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯟꯕ ꯄꯨꯝꯕ ꯇꯧꯔꯣ ꯍꯥꯏꯅ ꯍꯥꯏꯔꯨꯔꯣ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯥꯟꯅꯃꯤꯟꯅꯕ ꯌꯥꯗꯣꯔꯤꯔꯥ? ꯌꯥꯗꯧꯔꯤꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯏꯃꯥꯗ ꯍꯥꯏꯔꯨꯈꯤꯒꯦ ꯍꯥꯏꯅ ꯕꯨꯡꯅꯥꯎꯗꯨ ꯍꯔꯥꯎꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯅꯣꯡꯊꯣꯟꯗꯣ ꯑꯗꯨꯃꯛ ꯃꯆꯤꯟ ꯆꯤꯡꯂꯒ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯀꯩꯅꯥꯇꯣꯝꯕꯤꯗꯨ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯗ ꯈꯥꯡꯕ ꯉꯝꯗ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅ ꯍꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯎꯇꯣꯝꯕꯤꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯥꯟꯅꯔꯒ ꯂꯩꯔꯤꯗꯨ ꯎꯔꯒ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯆꯥꯛꯅ ꯃꯆꯤꯟꯗ ꯌꯦꯡꯅꯤꯡꯗꯕꯅ ꯃꯤꯠꯁꯦ ꯅꯥꯔꯦꯗꯀꯣ ꯑꯩ ꯍꯥꯏꯔꯤꯁꯤꯅꯦ꯫ ꯅꯥꯎꯇꯣꯝꯕꯤꯁꯨ ꯑꯗꯨꯃꯛ ꯇꯥꯁꯤꯟꯅꯗꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯉꯥꯡ ꯑꯗꯨꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯑꯗꯨꯝꯅ ꯑꯗꯨꯝ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯥꯎꯇꯣꯝꯕꯤꯅ ꯀꯩꯅꯥꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯁꯥꯟꯇꯤꯕꯂꯥꯗ ꯃꯅꯤꯡꯗꯒꯤ ꯏꯁꯤꯡ ꯈꯤꯇ ꯂꯥꯛꯈꯠꯂꯣ ꯍꯥꯏꯅ ꯊꯧꯗꯥꯔꯨꯕꯗ ꯁꯥꯟꯇꯤꯕꯂꯥꯁꯨ ꯃꯔꯦꯡ ꯃꯃꯥꯟꯅꯕꯤ ꯑꯣꯏꯕ ꯌꯥꯕ, ꯃꯥꯅ ꯐꯥꯎꯕ ꯍꯟꯕ ꯌꯥꯕ ꯑꯗꯨꯅ ꯊꯧꯗꯥꯔꯛꯏ ꯈꯟꯅ ꯁꯥꯎꯔꯤ꯫ ꯍꯦꯔꯥ, ꯑꯇꯩꯗ ꯄꯪꯌꯥ ꯌꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗꯗꯤ ꯇꯧꯔꯛꯀꯅꯨꯗ꯫ ꯈꯨꯔꯥꯝꯆꯥꯅ ꯂꯧꯏ ꯍꯥꯏꯕꯒꯤ ꯏꯟꯗꯣꯟ ꯍꯥꯏꯅ ꯑꯗꯨ ꯀꯧꯕꯒꯤ ꯋꯥꯅꯤ꯫ ꯆꯍꯤꯗꯤ ꯑꯩꯅ ꯐꯥꯎꯕ ꯍꯜꯂꯝꯒꯅꯤ꯫ ꯑꯉꯥꯡ ꯉꯛꯈꯥ ꯅꯪꯅꯁꯨ ꯊꯧꯗꯥꯗꯅꯒ ꯆꯠꯊꯣꯛꯑꯥꯗ꯫ ꯑꯩꯉꯣꯟꯗꯒ ꯉꯛꯈꯥ ꯍꯥꯏꯅꯤꯁꯦ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯅꯈꯨꯔꯥꯝꯆꯥꯅ ꯂꯧꯔꯤꯕ ꯅꯟꯗꯣꯟꯅꯤ, ꯅꯟꯗꯣꯟ꯫ ꯍꯣ, ꯑꯗꯨꯅꯕꯨꯅꯦ ꯏꯟꯗꯣꯟ ꯍꯥꯏꯅ ꯀꯧꯕꯤꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯑꯉꯥꯡ ꯉꯛꯈꯥ ꯅꯪꯅꯅꯦ ꯍꯟꯅꯨꯕꯁꯤꯗ ꯂꯩꯔꯒ ꯍꯦꯟꯖꯤꯜꯂꯛꯄꯗꯤ ꯌꯥꯔꯣꯏ꯫ ꯀꯩꯗꯧꯗꯣꯏꯕ? ꯀꯩꯗꯧꯗꯣꯏꯅꯣꯕ? ꯐꯨꯗꯧꯔꯤꯕ? ꯐꯨꯅꯦ, ꯑꯝꯇ ꯐꯨꯅꯦ ꯍꯥꯏꯅ ꯑꯅꯤꯗꯨ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯅꯔꯛꯄꯗꯒꯤ ꯅꯣꯡꯊꯣꯟꯗꯣ ꯆꯥꯛꯁꯪ ꯑꯗꯣꯝꯗ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯣꯏꯕꯣ? ꯃꯈꯣꯏ ꯈꯨꯔꯥꯝꯆꯥ, ꯑꯩꯅ ꯅꯆꯥꯅꯨꯄꯤ ꯑꯁꯤꯗ ꯏꯁꯤꯡ ꯈꯤꯇ ꯂꯥꯛꯈꯠꯂꯣ ꯍꯥꯏꯔꯨꯕꯕꯨ ꯑꯩꯕꯨ ꯑꯉꯥꯡꯅꯦ ꯍꯥꯏꯅ ꯉꯛꯈꯥ ꯀꯥꯏꯅ ꯐꯨꯒꯦ ꯀꯥꯏꯅ ꯍꯥꯏꯔꯤꯕ? ꯀꯩꯒꯤꯅꯣꯕ ꯅꯟꯗꯣꯟꯗ ꯑꯁꯨꯛ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ? ꯍꯧꯖꯤꯛꯃꯛ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯌꯨ꯫ ꯀꯩꯒꯤ ꯍꯥꯏꯗꯣꯏꯕ? ꯑꯉꯥꯡꯅ ꯀꯔꯤ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ? ꯍꯥꯏꯔꯒ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯍꯦꯛꯇ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡꯗꯨ ꯆꯥꯅ ꯀꯩꯅꯥꯇꯣꯝꯕꯤꯁꯨ ꯂꯥꯎꯅꯩ ꯈꯟꯅ ꯆꯪꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯑꯗꯨꯗ ꯁꯥꯎꯔꯤ ꯆꯦꯟꯁꯤꯜꯂꯛꯂꯒ ꯑꯇꯣꯝꯕ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯗꯒ ꯈꯨꯄꯥꯛꯅ ꯊꯥꯔꯗꯅ ꯃꯁꯤ ꯄꯨꯝꯕꯁꯤ, ꯃꯁꯤꯒꯤ ꯃꯧꯅꯥꯎ ꯑꯁꯤꯅ… ꯏꯇꯩꯃ, ꯅꯆꯥꯅꯨꯄꯤꯁꯦ ꯏꯇꯩꯃꯗ ꯀꯔꯤꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯗꯗꯅ ꯊꯛꯁꯤ ꯈꯥꯁꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯃꯊꯛꯀꯤ ꯑꯍꯜꯗ ꯀꯔꯤ ꯍꯥꯏꯅꯤ, ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯁꯨ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯃꯟꯗꯣꯟꯁꯤꯗ ꯑꯉꯥꯡ ꯀꯥꯏꯅ ꯐꯨꯅꯤ ꯀꯥꯏꯅ ꯗꯞ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯕꯁꯦ ꯏꯇꯩꯃꯅ ꯂꯣꯏꯅ ꯊꯣꯛꯍꯜꯂꯤꯕꯅꯤ꯫ ꯑꯉꯥꯡꯁꯤꯡꯁꯦ ꯈꯔ ꯋꯥꯔꯛꯄꯤꯌꯨ ꯍꯥꯏꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯋꯥꯗ ꯏꯇꯩꯃ ꯀꯣ꯫ ꯂꯥꯛꯑꯣ ꯅꯪꯁꯨ ꯀꯥꯗ ꯑꯣꯏꯅ ꯂꯩꯔꯨ ꯂꯥꯛꯑꯣ꯫ ꯁꯥꯍꯤꯡ ꯆꯥꯕ ꯃꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯂꯩꯕꯗ ꯅꯪꯁꯨ ꯁꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯃꯇꯨꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯂꯒ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯊꯤ ꯆꯩꯔꯝꯕ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯀꯤꯔꯨꯞ ꯌꯦꯡꯅꯔꯒ ꯀꯩꯅꯥꯇꯣꯝꯕꯤꯅ ꯅꯪꯕꯨ ꯀꯩꯒꯤ ꯅꯟꯗꯣꯟꯁꯤꯗ ꯐꯨꯒꯦ ꯍꯥꯏꯔꯤꯅꯣꯅꯦ? ꯃꯗꯨꯗꯗꯤ ꯑꯗꯨꯒꯨꯝꯕ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯃꯇꯧꯗꯣ ꯎꯠꯀꯅꯨ ꯍꯥꯏꯅ ꯀꯩꯅꯥꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯗ ꯉꯥꯡꯂꯤ꯫ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯂꯨꯛꯊꯔꯒ ꯃꯃꯥꯅ ꯉꯥꯡꯂꯤꯗꯣ ꯑꯗꯨꯃꯛ ꯇꯥꯔꯤ꯫
ꯁꯣꯝꯗꯅ ꯅꯥꯎꯇꯣꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠ ꯐꯠ ꯀꯟꯊꯣꯛꯂꯒ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯇꯨ ꯀꯩꯅꯣꯃ ꯌꯦꯡꯈꯣꯕ ꯍꯥꯏꯅ ꯊꯣꯡꯖꯜꯗ ꯂꯨꯝꯂꯒ ꯀꯩꯅꯥꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯗ ꯉꯥꯡꯂꯤꯗꯨ ꯌꯦꯡꯍꯜꯂꯝꯃꯤ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯑꯣꯏꯒꯤ ꯃꯇꯩꯃꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯉꯥꯡꯅꯕ ꯇꯧꯔꯤꯅꯤ ꯈꯪꯂꯛꯄꯗ ꯅꯣꯡꯊꯣꯟ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯩꯔꯞꯅ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯃꯈꯨꯠꯇꯨ ꯆꯤꯡꯂꯒ ꯄꯨꯊꯣꯛꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯈꯝꯕꯤꯅ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯕꯨ ꯏꯃꯨꯡꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄ ꯎꯕꯗ ꯇꯞꯅ ꯃꯧ ꯇꯣꯝꯕꯤꯌꯦ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯁꯤꯗ ꯂꯥꯎ ꯏꯃꯥꯅꯦ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯑꯧ ꯏꯃꯥ ꯌꯥꯅꯤ ꯍꯥꯏꯅ ꯅꯥꯎꯇꯣꯝꯕꯤꯗꯨ ꯃꯅꯤꯡꯒꯤ ꯅꯥꯀꯜꯗ ꯆꯪꯁꯤꯜꯂꯒ ꯐꯝꯂꯝꯃꯤ ꯑꯗꯨꯒ ꯏꯇꯞ ꯇꯞꯅ ꯏꯃꯥ ꯅꯃꯧꯗ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯅꯪꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯅꯆꯦꯁꯤꯗ ꯁꯥꯎꯅꯤꯡꯕꯒꯤꯅꯦ ꯍꯥꯏꯕ ꯈꯪ ꯌꯦꯡꯉꯣꯏ ꯑꯗꯨꯕꯨꯅꯦ ꯃꯤꯅ ꯐꯠꯇꯕ ꯇꯧꯋꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯐꯠꯇꯕ ꯇꯧꯗꯧꯕ ꯅꯠꯇꯦꯅꯦꯍꯦ ꯏꯃꯥꯅ ꯍꯥꯏꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯏꯀꯣ ꯑꯧ ꯏꯃꯥ ꯑꯩ ꯏꯆꯦꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯦ ꯃꯆꯦ ꯑꯍꯜꯅ ꯃꯃꯥꯡꯗ ꯂꯦꯞꯂꯛꯄ ꯑꯗꯨꯗ ꯅꯥꯎꯇꯣꯝꯕꯤ ꯄꯥꯈꯠꯅ ꯏꯆꯦ ꯑꯩ ꯏꯆꯦꯗ ꯌꯥꯝꯅ ꯏꯅꯥꯎ ꯅꯪ ꯂꯥꯠꯇꯦ ꯂꯥꯜꯂꯤꯕꯗꯤ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯒ ꯃꯃꯥ ꯃꯆꯥ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯕꯨ ꯆꯤꯀꯣꯟ ꯅꯥꯀꯣꯟꯕꯒꯤ ꯃꯍꯨꯠ ꯈꯥꯏꯕꯣꯛ ꯈꯥꯏꯗꯣꯛꯀꯅꯤ ꯈꯜꯂꯨꯕ ꯑꯩꯒꯤ ꯋꯥꯈꯜꯅ ꯂꯥꯜꯂꯝꯂꯦ ꯏꯃꯥ ꯅꯃꯧꯕꯨꯁꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯧꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯑꯁꯤꯅ ꯍꯦꯟꯅ ꯏꯃꯥꯒꯤꯗꯤ ꯄꯦꯜꯂꯦ ꯑꯗꯨꯒ ꯉꯁꯤꯗꯒꯤꯗꯤꯅꯦ ꯅꯈꯣꯏ ꯑꯃꯗ ꯈꯠꯅ ꯆꯩꯅ ꯇꯧꯗꯅ ꯅꯨꯡꯁꯤꯅꯅ ꯂꯩꯒꯗꯕꯅꯤꯀꯣ ꯀꯩꯅꯥꯇꯣꯝꯕꯤꯒ ꯅꯥꯎꯇꯣꯝꯕꯤꯒꯅ ꯄꯨꯂꯞ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏ ꯏꯃꯥ ꯅꯃꯧꯁꯤꯡ ꯏꯃꯥꯒꯤ ꯋꯥ ꯍꯤꯛꯇꯣꯛꯇꯅ ꯃꯧ ꯑꯃꯒꯤ ꯊꯧꯗꯥꯡ ꯉꯥꯛꯅ ꯆꯠꯆꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯃꯧ ꯑꯅꯤꯃꯛ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯝꯃꯤ ꯃꯅꯦꯝꯅꯁꯨ ꯄꯦꯟꯖꯔꯗꯨꯅ ꯃꯃꯧ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯃꯨꯡ ꯑꯗꯨ ꯈꯠꯅ ꯆꯩꯅ ꯌꯥꯎꯗꯅ ꯏꯪꯅ ꯆꯤꯛꯅ ꯃꯔꯥ ꯇꯞꯅ ꯄꯥꯟꯕ ꯑꯣꯏꯈꯤꯔꯝꯃꯤ ꯈꯨꯜ ꯂꯩꯀꯥꯏꯗꯁꯨ ꯅꯨꯄꯤ ꯊꯤ ꯈꯪꯗꯅ ꯂꯩꯕ ꯃꯈꯩꯁꯨ ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏꯔꯕꯗꯤ ꯅꯣꯡꯊꯣꯟꯒꯨꯝꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯧꯔꯁꯨ ꯋꯥꯈꯜ ꯇꯥꯕ ꯑꯉꯥꯡ ꯂꯧ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ